Ngasi ing kumja lising ani kunmari December gi tang 18 hayengi numitadi Manipur gi itihas ta kogi numit thana lewi makhai sanagi mayek na yek tu na leirgadaba iduna leirgadaba nupi lal numit ne kuire ayhak na YouTube ki ai yamna chamba mawongda hangdok chariba YouTube ki channel asi leptana yamna masai da pungning changsinna ayhak na chahi kayamuk tawjaramba thagi chefong SANATHONG Manipur gi akhang ahi oja sing na ibiramba akhoi Manipur gi puari amadi chatnabi nat ki na chingba kala sanskriti literature gi kari gi makhal makha wareng kaya mamal yama ba wareng kaya leptana thamjage aduga ehak nasu akhoi gi paumi gi simbamda leijaba satra ama tamjaba moina akhoi gi khabarda lisang sitna chahi 7-9 nongmai ningthau khawa kudingi hapta kudingi ijaramba article sing dagi akhoi gi mayam khangminnabada kanagani haina khanjaba wareng kaya mathang thamjage ga haina ai khanjabani aduga ehak na pamjaba mawongda lamtu maru oina mapan gi lamda akhoi gi leibiri leiriba kunda leitaduna leiriba mitai pai chai chil naw kaya gi akhoi gi yumlei kairei makoi gi leifamna chingbagi matangda su mathang yarima bo khai hona jage haidana ai chap yungna khanjabani adubu handak marak asi ayhakna last akhoi gi haugi ba November gi tang 23 aibadi ngasi tha amaga makhai helamani marumapang kanagumba nungsibiba singna kaidawre nang akhoi gi YouTube ki da nang thagalakpa udrena anouba kaidawre narabra ka haina hangbirakpa su yawi aduga kanagumba kangbu kharana phone ga tawbiraga nangna Manipur gi culture gi ni puari gi ni gaina aribaga nangna thagallidubu ngasi Manipur da oiriba phibam jidabu kananabu tabirigine kananabu taningdunane ga haina haibirakpasu yawi adu yam nungaitaba masi hairakpadugi nungaitaba nate handak marak Manipur da thuiba haugiba chahi gi me tha dagina ngasi bawba tha 19 henjillaba changsilaba matam sibawda Manipur da oire ibasi akhoi ji punsi ai da ningtambagi mahau ga ji khangdana adum leihradra ga hinaga khanjarakpa matang thoe wakhal thoktaba wakhal pumbangnaba ado matang sida aina sum ningjing jara imi masi aina mati amtang aina ngasi thamjagadoriba mapung oiba hiramda lakchadringaida ai mate amtang aina panjaningba wafam amka kainoda ngasi Manipur dagi akhoi gi flight da Guwahati da Kolkata da Delhi da hujikti adu ada Mumbai da Bangalore da kari da chatnariba kaidawriba mayam sinadi khangbiramdaba yaiko matam mama akhoi gi jiri lambi sidaisa Imphal jiri lambi sidaisa oiramiba phibamsi masi mi mayam amana khangbiramoi masigi lambi da chatlibasi tangai phadaba chen thum paijadaba adagi lalol itiki damokta punsigi hingnanabogi damokta chatchaba jingdi lambi yam phalamdaba dusu ayambana khangbiramoi asuki matik phalamdabani madugi matakta lambi asida 2004 dagina 20078 adwai bausi hek akhoi gi none yauhibadagidi akhoi gi none je haujiti longmai haire longmai bazar haire masidagidi akhoi jiri bam yaudri bauji pura lalauba tampak lamgi natragana chingi lalauba NSNIM oisanu ki oisanu dei tampaki lalaubuji na gate pandana angakpani akhoi ji karam achoubo kaino amada leibak amada mafam marang khangdaba tangdu leitadaba lanjennariba leibak amada chatpadawna tawrami madugi maramsi ai khara adum ijagi aigi SANATHONGda adugi matung ikhang khangawdana madu 2008 ki aduwaida oiganena khalli lalawbajingna jiri gi lambi si palingai gi matam sidi angakpani
Kaimai gaina lairiba seida akoigi NACN IM gi gate palami laiba gari jingji moina phaktana sit kaji thangal ladana even akoigi thuong gi screw bau phaga kari wotam check ka tawdana amuk toina yot achouba ama phaijil lerga sorok sida arakpa gari khamal lerga passenger loina maka kumda lerga tawdana nongmaiga tawdana tawramme adudagi amuk lakpaduna makoina phuning mi phudorimni driver chingdaningba chingdaraga phudorimni sa sandongna matamduda akoigi none bazar akoigi longmai bazar dagi haurerga akoigi kaino bauji jiri bam yaudri bawsi akoigi manipur police saibase mokoiji nongmaiga paibaga ngamba nate wa machet ama machin kangba ngamba nate adu mudada chathok chasin tawrise ngasai mathakta haijagiba aikoigi tangai phadana lalolitikki adai pisa leijadaba kaidodaba mathakta akoigi plane tongdana chatpa ngamjadaba adugumba ai chahi amada amo nirak adum chatcharakpa mini mas lambi sida aduga sigi maramdasu itatatanasu ijaba adu ijaduna tadu lakpa adumba misakni adui matungda ikhang kangaudana 2007 ki adai 8 ki hawalakpa matam adwaira mayai waira chapchana ningsing jadre ado madai khanghaudana masigi lambi paring da lairamba akoigi lalhobagi mayam se lalhobagi group mayam ji loinamak India gi security forces sing Indian army haigadra atai paramilitary force sing haigadra masina loinamak takthokhrerga mafam da aina khangjabada akoigi kaithel mambi haigat khibadagi na jiribam yauba bawda akoigi security India gi security force singi akoigi check post taruk laire tara hairiba taruk sida kariuma matamda tara mari tara mangada kariuma matamda check post tara mathoida akoigi bus ta chatpa adagi akoigi tonganba akoigi gari macha taxi oina cheliba gari macha singda chatpa passenger ji loinaba kumdha leraga sorok ta lephandorini kariuma matamda di khut ka thangal lerga loinaba nupa mayam nupa nupi mayam kumal lerga matam sida chakhiba thamoi si angakpani aikhoi sibu karamba akhoi Manipur da India sarkar sina tawiri sibu karino haina khangiba adugi maramdasu ai yam toina khabarda ai thandara haina su khanjai Manindra Konsam kaujariba ayak ithanda madugi phibam jing adu aikoigi khabarda pauseda karida ijagi baje ayak ithandara haina khanjai ado atai irambasu ai thengnajade ado aina hujik phawda thajajabadadi ayak isa ithandana akoi ijagi braina ai khanjai adu mai tawduna lakpani aduga hujik oiraiba mahairiba phibamdu sibaina check post tara mathoi tara nithoi tara mari tara mangada kumda andana check nunga tawdana khut ka thangalandana ga tawbadu akoi lalobagi mahut laloba leiringaidagi amuk hena sathina tawrambadu akoi gi haujik paliba BJP gi sarkar akoi gi Sri Honorable Sri N Biren na luchingba sarkar si lakhiba 9 akoi 2017 dagi lakhibani aduga 18-19 adwaidai madugi check tawbudumadi tokhre adu main tawdana kitang nungai re ga gaina akoigi jiri makta chalasu jiri bam makta chalasu ai silchar makta chalasu yam samna akoigi Imphal dagi nungba yauba MST gi bus lupa chani da ticket ka erga khongsang da kumdhaw rega khongsang dagi lupa chama gi ticket na yam nungai na yam wadana pung yam changdana aikoigi jiri bam hekta yauba silchar hekta yauba yarambadu kuigide hojik oiriba phibamji mayam loina mana khangbire oiriba phibam Manipur da awabagi awaba ngaktani masajda khara nungaiba mana leiribasi tolop chaba pensioner pension chauna phangba pension chawgi di lakh hena phangba pensioner mayam amasu leiribani makoi gumba adagi thaba inghang state ki bu orasu central force ki central government ki bu orasu atai bu orasu tolop masagi chang naina phangba mioi kharadi yam nungai yaifana nungai riba mana adum chathok chasin makta orasu yam wadabida mathakta
ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯒꯠꯂꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯦꯟꯈꯥꯏ ꯊꯨꯡꯒꯥꯏ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤ ꯌꯥꯝꯅ ꯑꯋꯥꯕꯅꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯞꯅꯤꯡꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦꯅ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇ ꯑꯩꯅ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛꯄꯨ ꯑꯣꯏꯔꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯒꯤ ꯄꯨꯋꯥꯔꯤꯒ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯀꯔꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯇꯥꯔꯛꯄ ꯃꯤꯁꯤꯡꯒꯤ ꯀꯔꯤꯁꯤꯡ ꯇꯧꯖꯒꯦ ꯀꯥꯏꯅ ꯈꯜꯂꯝꯕꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯕꯅꯤ ꯃꯗꯨꯃꯛꯅ ꯑꯩ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯊꯤꯡꯉꯦꯅ ꯅꯦꯠ ꯊꯤꯡꯕꯗꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯇꯦ ꯑꯩꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯐꯔꯇꯔꯅꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯇꯔꯟ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯈꯪꯕꯤꯕꯅꯤ나 ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯐꯪꯕꯅꯤ ꯑꯗꯨ ꯄꯨꯡꯇꯟ ꯇꯟꯗꯅꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯄꯤ ꯂꯥꯟꯅꯁꯨ ꯂꯥꯛꯄ ꯅꯨꯄꯤ ꯂꯥꯟꯒꯤꯁꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯥꯒꯤ ꯐꯣꯡꯖꯔꯝꯕ ꯁꯅꯥꯊꯣꯡ ꯆꯦꯐꯣꯡꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯐꯖꯕ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯅꯤ ꯌꯥꯝ ꯁꯨꯒꯥꯏꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯨꯡ ꯂꯥꯛꯀꯗꯕ ꯍꯧꯖꯤꯛ ꯅꯨꯄꯤ ꯂꯥꯜꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯀꯔꯤꯁꯤꯡꯗ ꯑꯗꯨꯝ ꯈꯪꯅꯕꯤꯔꯝꯒꯅꯤ ꯑꯗꯒꯤ ꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯒꯨꯒꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯕ ꯀꯩꯗꯧꯗꯕꯁꯤꯡꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯆꯥꯛ ꯉꯥꯛꯇꯅꯤ ꯃꯗꯨ ꯊꯝꯖꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨ ꯊꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯌꯥꯝ ꯊꯝꯖꯅꯤꯡꯕ ꯑꯃꯈꯛ ꯗꯤꯁꯦꯝꯕꯔ 1996ꯀꯤ ꯑꯩꯒꯤ ꯁꯅꯥꯊꯣꯡꯒꯤ ꯈꯨꯠꯐꯣꯡ ꯏꯁꯨꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯦꯡ ꯀꯌꯥꯃꯨꯛ ꯌꯥꯎꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯗ ꯄꯥꯡꯒꯟ ꯑꯃꯁꯨꯡ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯑꯅꯤꯈꯛ ꯌꯥꯎꯖꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯇꯦꯟꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯍꯥꯛ ꯅꯨꯄꯤ ꯂꯥꯟꯗ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯨ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯉꯁꯤ ꯊꯝꯖꯒꯦ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯆꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯗ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯗ ꯄꯥꯡꯒꯟ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯩꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯅꯨꯄꯤ ꯂꯥꯟꯗ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯁꯤ ꯏꯕꯤꯔꯛꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯀꯥꯝꯁꯣꯟ ꯍꯥꯏꯕꯁꯤ ꯑꯖꯤꯝꯄꯨꯏ ꯀꯥꯝꯁꯣꯟ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯀꯥꯝꯁꯣꯟꯁꯤ ꯑꯖꯤꯝꯄꯨꯏ ꯀꯥꯝꯁꯣꯟꯁꯤ ꯀꯥꯈꯨꯂꯣꯡꯗꯒꯤꯅꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯩ ꯎꯅꯖꯍꯧꯏ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀꯕꯨꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯀꯕꯨꯏꯒꯤ ꯁꯦꯅꯤꯌꯔ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯁꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯕꯤꯔꯝꯕ ꯅꯨꯄꯤ ꯂꯥꯟꯗ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯈ꯭ꯋꯥꯏꯒꯤꯒ ꯂꯣꯏꯅꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯊꯣꯛꯆꯒꯦ ꯌꯥꯝ ꯇꯦꯟꯕ ꯂꯃꯥꯏ ꯑꯅꯤꯈꯛꯇꯒꯤ ꯀꯩꯅꯣꯅꯤ ꯋꯥꯔꯦꯡꯅꯤ ꯅꯨꯄꯤ ꯂꯥꯟꯗ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡ ꯏꯕꯤꯕꯅ ꯑꯖꯤꯝꯄꯨꯏ ꯀꯥꯝꯁꯣꯟ ꯏꯇꯤꯍꯥꯁꯅ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯒ ꯈꯪꯕꯤꯗꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯅꯅ ꯍꯧꯈꯤꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯈꯤꯕ ꯏꯍꯧ 1939ꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯇꯝ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯋꯥꯂꯥ ꯈꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯦꯡꯕꯨ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯀꯩꯊꯦꯜꯗ ꯐꯧ ꯆꯦꯡ ꯋꯥꯟꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯈꯤꯕ ꯏꯍꯧꯅꯤ ꯅꯨꯄꯤ ꯂꯥꯟ ꯀꯕꯨꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯇꯨꯃꯩꯔꯤ ꯅꯨꯄꯤ ꯂꯥꯜ ꯍꯥꯏꯅ ꯈꯪꯅꯩ ꯂꯥꯟ ꯑꯁꯤꯗ ꯏꯝꯐꯥꯜ ꯃꯌꯣꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯀꯕꯨꯏ ꯅꯨꯄꯤꯁꯤꯡꯅꯁꯨ
Manipuri nupi ama oina chap chana saruk yakhi madugidamakta makhoibu lamjing bikhibana miyamgi luchingba irabotni miyamgi luchingba irabotna kabui nupi singbu lan aduda yauranabagidamagta karamna hudokadage haibagi chap chana khangki mahangna Imphal amasung akoibagi kabui khulsingda chatuna nupi singi lakpui kairang haibadi mau singi pau mauphal mau singi punbam singi maru oibi singbu unaduna kabui nupi singi maraktasu nupi lalgi ihobu mai pakna sagatki aduga leibaki amadi miyamgi damakta achumba lamjingbu pibirabadi lamdam asigi nupi khudingmak lingjen chap manana lepkhatuna ningthau kayasu pansanu sarkar kayasu lingsanu aran badudi thingnaba ngami haibasi इतिहास की लमाइदा मयेक लाहनकी 1939 की मणिपुर की नुपी सिंह इहो नुपी लालदा सरुक याखिबी कबुई नुपी सिंहदी लोइना लैखिदरे अदुबु मखोइना हिंगलिंगैदा वारी ओइना लिबिरंबा सिंह कयाबुदी मसा मसु ओहौबा सिंहना मयेक सिंहना निंगसिंगनरी अदुगुंबा वारी सिंगबुल कयादुदी हौजिक फावबददी अइखोइ खुदिंगना खंगनरबा नुपी लालगी थौना फबी मणिपुरी नुपी सिंगी वारीनी मदुदा मरु ओइबा थौदांग लौखिबी कबुई नुपी सिंगी मरकता कखुलोंदगी लुदल्लु तालु हायरगसु खंगनबी चिंगमलु मेजोर खुलगी ngौबी नमथनलोंग मुसी खुलदगी कालीलु न चिंगबी कयाबु ngasisu खुलगी खुलसिंग असिगी कबुई मियामना थोइदोकना निंगसिंगनरी मखोइसिंग असिगी मथक्ता अतै कबुई खुलसिंग चिंगमैरोंग अमदी रगाइलोंग आदि पंदोलगी नुपी मयाम अमनसु नुपी लालदा कन्ना सरुक याखी नुपी लालगी थौदोकता मणिपुर दरबार की प्रेसिडेंट मिस्टर सापू नुपी मयामना ख्वाइरंबल कैथेंदा कोइसिनबा अमदी टेलीग्राफ ऑफिस नुपी मयाम हौदुना मिस्टर साप अमदी सरकार की फमनाइबा सिंगबु पुरक्तुना थंबगी थौदोक सिपाही सिंगना बुटना कावबा फूबना चिंबगी वारी कयागी मरक्तुदा सिपाहीना कावबदा मेजोर खुलगी ngौबी सोखिबगी वारी अहल असिना हिंगलिंगै मसामकना लिबिरमी कबुई नुपी सिंगना इराबोटपु असुकी मतिक लूना अमदी नुंसीना कौखी तौखी इराबोटपु मखोइना मेंबर हायरगा खंगनरमी इराबोटनबो हायरबदी अचुंबा ओइरमगनी हायबसी मखोइगी थाजनबीनी हायदुना अहलसिंग अदुना हायरमी मियामगी लुचिंगबा इराबोट कबुई सिंगी मरक्ता मरु ओइना नुपी सिंगना यामना यानखिबा मिसक अमनी मियामगी लुचिंगबा इराबोटना कबुई खुलसिंगदा चटलगा नुपीना लाइरक तमगदबनी हायबगी अकनबा प्रचार तौरमी मदुना लिचिंगदुना काखुलोंग खुलगी मथक्ता पनखिबी चिंगमलुगी मचा नुपी अमगा अतोप नुपी मचा अमगना काखुलोंग खुलदा कबुई नुपीना इहान हाना लाइरक तंबा होखी मदुगी तुंगदा मथंग मथंग नुपी मचा खरसु लाइरक तमनरखी 1939 की नुपी की इहौदा कबुई खुलगा मैतै लेकायगा नकनना लेबा नुपी सिंगना मखोइ मसेल हौनदुना पुन्ना थोंमिन्नबगी वारीसु इमा इबेल सिंग अदुना हाइबिरमी मखोइना हिंगलिंगैदा लेकाय अदुदा लेबी ममिंग असुमना कौबी अदुबु कमदौरिबगे हाइबना चिंगबा कयासु नुंसीना सोनरंबसु अखोइना ताखी मतम अदुगी इहौदा कन्ना सरुक यारंबी कबुई अहलसिंग अदुना मैतै नुपी सिंगी मरक्ता ngangbam tombagi mama khongnang devi na chingbi kaya gi ming toina palam 1939 gi ihau aduna kabui amadi maitai ani na punna awaba mayok na duna ima leibak manipur gi damakta thengnamin nakhiba asi sahi taret khuntak gi matungda ani suba oiromgadra matungda asigumba kayarak lakhiba oisanu haiba matang asidaisda akoigi Ajimpui अखोगी कामसोन ओजाना इबिरंबा अखोगी नुपी लालदा कबुई नुपीशिंग हाइबा वारेंग सनाथोंगी डिसेंबर 1996 की इशूदा फोंजखिबा वारेंग अदु मतांग असिदा लोइसिनजरे ताबिरिबा ख्वाइगी मफमदा सनाथोंगी मनेंद्र कोनसमना अमुक्कसु हन्ना दोलुकचरी।